sana haikolda hauri balamgi hairit pukning sana lekolda sali balamgi singil maya hiba hingjabido chenglodi adok henbani khangde wakhalgi tureise irei ama naiduna chenthaki mo labalok nungda General Saheb makok paiduna leikibadagi machi ireng linglakti nokpok thangba waldo makoina thugaibadagi semjuludabasi yamna shoibani khalli adubu haukraba thodok amani taxi sonbada kanaba leiti tumin famduna leiramba Nandaras sor mapung phanu honthana bohnaramlaga hairei Commander Saheb ki wal oidringeda ngasi amuk Saheb ani matik thokna laknaduna halapau makoina kiba asu khangribase karigino General Kumaktre table the chi ama thamlaga thokiba thodok to iduna mathak thongbada pikhanaba igedawbani adubu maha kari igedabano khangdre tanja aduda maitei sipai amana hairei Commander Saheb ki driver du maitei ni hojik phawba mabu thiba phangdre mabudi hinglamgani thajade hojikta the general do yenglei phuk hagotuna leplaga sauna hairei Mother asida masu yawi ma thiyu ma phaw mabu interrogation tawraga culprit thokani mabu thiyu tapthabiyu Saheb wa lauduna thibu humbagi thabak satharabadi lotkini karigumba wafam sida chenaba miyoi oirabadi ma phangdrabasu mayumgi miyoi sing phaduna lakno mayumdi kadai dagino khangbra nupadu da onsilaga hangi khumlai amaduso khurai dagini sajor laikai mamsilakpada mi thaduna imung manungdo lapna senaba hojage aduga wafam amana General Saheb animak nupadu da yenglei karino haibagi meeting ama sipai du tablapna hairei ngasigi khulai sang yengnabadu punna pangthokpa ngamdrabasu maji da magi thokpa aikhoigi misinga yam kapminaki chingnaba udi maitei macha singi napal chang yengthoklaga makhoibu sahollaga yengmani adubu chingnaba mi yaukhide General Saheb makok tu tapna nomni adubu Nandaras karigumba ama ningsinglaktuna khangning hanglei ngaikho aina hangadawriba wasi phajana ningsinglaga khumlao ningthem kolukki ningthem ma karam tawki General adusu wafamdada pukning lupsilei mana khangi Nandaras na ningthem kolup ka ngai sen oinaba pamdi nupaduna khumlei aikhoina ningthem kolup ta leiriba chingnabase aikhoigi wakhalna sagatuna pangtau torabra khanje ningthem kolup ki nupa sing chingnabagi mami amatta udi aduga mayaba khaktani khulai paiduna tamkibado atai ningthem cha sing di nongmai phawa thangat pa hina khide Nandaras General Saheb te yenglei wafam du ma yaning de haina ingit na tai makhoigi apambadi ningthem kolup ki maral oiba yaba maram thiba maduna makhoigi mathauni makhoigi achet pawari tawringe ngasi so amuk lai makhoigi official maraktagi ama yamna phingna lai thongzal dagi wari taram limale saptra tawduna prapap changaklaga maidei sipai dagi khazaida khupakna sapo kanna thazili leiram liba mayam do phokpu hogolaga lepi maidei lon sengna thokpa officer ado Nandaras amadi leiriba singduda onsilaga hairei officer oiraga aduk yam police oiba ningthem ja singbu ngasidagi question seno makhoibu irai laina thambe yaroi General khumai adubu ningthem ja sing suspicious oide moi kaisui khangdi officer adu hut onsilaga khumi nakhoi nami to hodabra William gi m target vote ani aduga mairaba gi m vote site ani target vote center da panbu madu maru oiba nate M chumba adun importance ni mairaba gi mid target board ki center da yengde board ki site ni magi M chumki ma no mai kapa hiba mini ma buseno official sing du prok chagle ngasi makso Kohima da leiba British land mi ama chana badu hu hapchilaga halambagi paw yoraklabada asawbana phapata khandagidre sanglaba chahi kun rom asi maikei dagi chongsilaklaga Manipur da punsilaga semlu liba rebel group asina makhoi bodo ki mati wahalli thabak khuding ayet bo oiri Nandaras wakhal munna khanki General adu thazaba ngamde nongmai ka pa herabasu rebel group sida ningthem cha sing involve torumgani haina chingnarabasu madi thazaba ngamde adubo wari su maduda loishin kidre makha tana kupthana nainaki Nandaras wakhal da chapyungna lepi anaubo poram ama yatpagi matam oire
ꯃꯣꯅꯥꯂꯤꯁꯥ ꯅꯪ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯊꯥꯖꯕ꯭ꯔꯥ ꯑꯍꯤꯡꯗꯒ ꯃꯤ ꯈꯧꯔꯤ ꯃꯦꯠꯄꯤ ꯑꯗꯨꯒ ꯇꯨꯡꯗꯒꯤ ꯃꯤ ꯁꯣꯠ ꯏꯟꯅꯕꯗꯧꯅꯒ ꯍꯦꯛ ꯇꯧꯕ ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯗ꯭ꯔꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯪꯕꯨ ꯍꯦꯠ ꯇꯧꯕ ꯃꯤꯅ ꯆꯪꯉꯛꯑꯒ ꯃꯦꯠꯄ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤꯗꯨꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯃꯇꯧꯗꯨꯗ ꯂꯤꯑꯣ ꯈꯣꯡ ꯀꯥꯔꯟ ꯆꯠꯇꯨꯅ ꯐꯝꯂꯝꯕꯗꯩ ꯑꯃ ꯊꯣꯛ ꯊꯝꯈ꯭ꯔꯒ ꯑꯣꯟꯁꯤꯜꯂꯛꯏ ꯋꯥꯇꯔ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯥ ꯂꯩꯁꯤꯗꯨꯗ ꯁꯤꯠ ꯀꯥꯞꯇꯨꯅ ꯂꯦꯞꯂꯤꯕ ꯃꯣꯅꯥꯗ ꯑꯗꯨꯒ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ ꯈꯨꯝꯃꯨꯅꯦ ꯅꯪꯕꯣ ꯅꯪꯅ ꯊꯥꯖꯩ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯊꯥꯖꯔꯛꯇꯣꯏꯅꯤ ꯅꯪꯅ ꯊꯥꯖꯗꯦ ꯍꯥꯏꯔꯗꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯕꯅꯦ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯣꯅꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟ ꯊꯝꯕ ꯌꯥꯕ ꯀꯔꯤ ꯊꯧꯗꯣꯛ ꯂꯩꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯂꯩꯇꯅ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕ꯭ꯔꯣ ꯂꯤꯑꯣ ꯈꯖꯤꯛꯇꯪ ꯂꯨꯁꯤꯟꯅ ꯍꯥꯏꯔꯛꯏ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗ ꯄꯥꯎ ꯇꯝꯗꯈꯩ ꯃꯣꯅꯥꯗ ꯆꯦꯛꯁꯤꯟꯅ ꯇꯝꯃꯤ ꯑꯩꯅ ꯅꯍꯥꯟ ꯅꯨꯄꯤ ꯑꯃ ꯎꯏ ꯃꯁꯛꯇꯤ ꯎꯗꯦ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯌꯦꯛꯅꯤꯡꯕ ꯐꯥꯎꯏ ꯑꯁꯦꯡꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃ ꯐꯝꯕꯗꯧꯅ ꯇꯧꯏ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯅ ꯉꯥꯎꯈꯤꯗꯅ ꯌꯦꯛꯎꯏ ꯃꯣꯅꯥ ꯃꯁꯥꯗꯨ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯔꯣꯕꯔꯠꯅ ꯃꯔꯛ ꯊꯠꯂꯤ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯌꯦꯡꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯃꯤꯠꯇ ꯅꯨꯄꯤꯗꯣ ꯎꯔꯒ ꯂꯩꯔꯦ ꯑꯃꯨꯛꯅ ꯌꯥꯝꯅ ꯀꯤꯅ ꯎꯏ ꯑꯃꯨꯛꯅ ꯆꯤꯝꯕꯥꯜ ꯎꯠꯂꯒ ꯅꯣꯛꯑꯝꯃꯤ ꯑꯃꯨꯛꯅ ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝ ꯍꯟꯖꯤꯟꯕ ꯇꯜꯂꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯌꯥꯕ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯣꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯗꯣꯛꯂꯒ ꯊꯧꯁꯥꯗꯅ ꯃꯊꯧꯗꯨ ꯇꯧꯈꯤ ꯋꯥꯔꯦꯟꯒꯤ ꯈꯜꯂꯤ ꯃꯣꯅꯥꯅ ꯃꯥꯒꯤ ꯊꯧꯁꯥꯗꯕꯗ ꯎꯕꯗ ꯂꯤꯑꯣ ꯂꯥꯡꯇꯛꯅꯩ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯣꯅꯥꯂꯤꯁꯥ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯪꯗ ꯂꯥꯛꯑꯒ ꯑꯩꯁꯦ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯂꯝꯃꯦ ꯍꯥꯏꯔꯗꯤ ꯅꯪ ꯀꯞꯀꯅꯤꯅꯦ ꯀꯞꯇꯕ ꯉꯝꯃꯣꯏꯅꯦ ꯅꯪ ꯃꯣꯅꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯅꯣꯏꯁꯤ ꯌꯥꯝ ꯇꯜꯂꯤ ꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯌꯥꯝ ꯊꯥꯖꯩ ꯍꯣꯏ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯔꯀꯤꯗꯁꯨ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯅ ꯑꯃꯕꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯒ ꯃꯥꯡꯅꯕ ꯁꯤꯜꯂꯤ ꯍꯥꯔꯦꯝꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯦꯅꯔꯖꯤ ꯊꯤꯗꯨꯅ ꯏꯕꯤꯜ ꯄꯔꯄꯣꯁꯇ ꯃꯤꯗꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯦꯅꯔꯖꯤꯅꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯁꯦꯃꯟꯁꯤꯡꯅ ꯄꯪꯇꯧ ꯇꯧꯕꯗꯨ ꯅꯠꯇꯦ ꯂꯤꯑꯣ ꯇꯨꯝꯗꯕꯒꯤ ꯈꯔ ꯋꯥꯕꯒ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯄꯗꯨꯗ ꯃꯊꯥ ꯁꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯈꯔ ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯇꯧꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯊꯥꯖꯩ ꯍꯥꯏꯗꯦ ꯃꯤ ꯆꯨꯝꯅ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯪꯕꯅꯤ ꯑꯩꯁꯨ ꯈꯨꯝꯃꯤꯗꯅ ꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯅꯔꯖꯤꯅꯤ ꯅꯪꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗ꯭ꯔꯁꯨ ꯅꯪꯅ ꯃꯤ ꯑꯃꯕꯨ ꯍꯦꯠ ꯇꯧꯔꯗꯤ ꯅꯪꯅ ꯃꯥꯕꯨ ꯍꯦꯠ ꯇꯧꯕꯒꯤ ꯑꯦꯅꯔꯖꯤꯗꯨꯅ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯑꯣꯏꯔꯒ ꯃꯤꯗꯨꯗ ꯆꯪꯒꯅꯤ ꯅꯪꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕ ꯑꯦꯅꯔꯖꯤꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯂꯛꯂꯦꯔꯔꯣꯏ ꯑꯗꯨꯒ ꯐꯠꯇꯕ ꯑꯦꯅꯔꯖꯤ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯀꯤꯕ ꯑꯣꯏꯍꯜꯂꯅꯤ ꯅꯨꯄꯤꯗꯣ ꯅꯪ ꯅꯨꯡꯁꯤꯗꯕ ꯅꯪ ꯍꯦꯠ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯕꯔꯗꯤ ꯅꯠꯇꯦꯀꯣ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪꯗꯣ ꯃꯃꯤꯠ ꯂꯨꯔꯛ ꯌꯦꯡꯗꯨꯅ ꯍꯪꯂꯛꯄꯅꯤ ꯑꯅꯤꯁꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯔꯕꯁꯨ ꯍꯦꯛ ꯍꯦꯛ ꯃꯊꯣꯡ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯍꯨꯜꯂꯤ ꯂꯤꯑꯣꯅꯗꯤ ꯇꯁꯦꯡꯅꯃꯛ ꯃꯣꯅꯥꯂꯤꯁꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯃꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯃꯛꯅ ꯂꯤꯑꯣ ꯃꯊꯥ ꯁꯥꯔꯝꯕꯗꯣ ꯅꯣꯛꯊꯣꯔꯛꯂꯒ ꯈꯨꯝꯃꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯚꯔ ꯑꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯅꯪ ꯅꯨꯄꯤꯗꯨ ꯐꯨꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯣꯅꯥ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯇꯔ ꯁ꯭ꯄ꯭ꯔꯦꯗꯨꯅ ꯂꯤꯑꯣꯗ ꯑꯃꯨꯛꯇꯪ ꯁꯤꯠ ꯀꯥꯞꯁꯤꯜꯂꯛꯂꯒ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯊꯧ ꯃꯈꯥ ꯆꯠꯊꯈꯤ ꯂꯤꯑꯣ ꯅꯣꯛꯂꯨꯏ ꯉꯥꯎꯔꯨꯏ ꯃꯣꯅꯥ ꯎꯔꯒ ꯋꯥꯈꯜ ꯏꯪꯊꯩ ꯍꯥꯏꯖꯕꯅꯤ ꯆꯤꯝꯕꯥꯜꯗ ꯃꯥ ꯃꯀꯣꯛꯇꯨ ꯄꯨꯕ ꯋꯥꯔꯦ ꯃꯪꯂꯥꯟꯗ ꯎꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯅ ꯊꯣꯛꯅ ꯃꯥꯕꯨ ꯃꯪꯂꯥꯛꯅꯍꯟꯕ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯉꯝꯈ꯭ꯔꯦ ꯃꯌꯥ ꯄꯨꯕꯤꯔꯥ ꯃꯤꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯀꯔꯤ ꯃꯄꯥꯎꯕꯨ ꯇꯝꯅꯤꯡꯕꯅꯣ ꯍꯤꯡꯁꯥꯕꯤꯔꯥ ꯂꯥꯏꯔꯦꯝꯕꯤꯔꯥ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ ꯑꯅꯤꯃꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯀꯥꯎꯕ ꯉꯝꯗꯕ ꯋꯥꯔꯤ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯪꯖꯩ ꯋꯥꯈꯜꯅ ꯋꯥꯈꯜꯗ ꯑꯍꯤꯡꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯗꯣ ꯊꯝꯕꯥꯜ 19 ꯃꯥꯟꯕꯤꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯀꯔꯤ ꯀꯧꯔꯝꯒꯅꯤ ꯂꯩꯅꯝ ꯆꯦꯟꯗꯦ ꯂꯩꯁꯛ ꯍꯦꯜꯂꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯒꯤ ꯎꯀꯥꯕꯤ ꯃꯣꯡꯂꯛꯀꯅꯤ ꯑꯃꯝ ꯑꯊꯦꯡꯗ ꯃꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯨꯅ ꯇꯝꯒꯅꯤ ꯃꯄꯥꯎ ꯄꯤꯒꯅꯤ ꯂꯧꯁꯤꯡ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯧꯅꯤ ꯇꯖꯣꯞ ꯇꯖꯣꯞ ꯄꯥꯝꯗꯦ ꯃꯦꯟꯖꯣꯔ ꯅꯈꯣꯏ ꯃꯟꯗꯤꯡꯕꯝꯗꯒꯤ ꯅꯤꯡꯊꯦꯝ ꯀꯣꯜꯂꯨ ꯐꯥꯎꯕ ꯒꯥꯔꯤꯅ ꯄꯔꯦꯡ ꯂꯦꯡꯗꯧꯅꯤ ꯀꯩꯅ꯭ꯌꯥꯒꯤ ꯗꯣꯂꯥꯏ ꯈꯨꯠꯍꯩꯕꯗ ꯁꯦꯝꯒꯅꯤ ꯏꯁꯨ ꯅꯨꯄꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯄꯨꯅꯤ
ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯎꯕ ꯂꯨꯍꯣꯡꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯍꯟꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤꯗꯅꯦ ꯃꯐꯝ ꯈꯪꯂꯝꯂꯕꯗꯤ ꯅꯪ ꯑꯩꯁꯨ ꯂꯝ ꯀꯣꯏꯗꯨꯅ ꯄꯣꯊꯥꯕ ꯌꯥꯔꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯅ ꯑꯩ ꯈꯨꯕꯩ ꯑꯃꯇ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯑꯝꯍꯥꯅꯤ ꯃꯦꯟꯖꯣꯔ ꯑꯝꯍꯥꯅꯤ ꯐꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝ ꯈꯪꯕꯤꯔꯝꯃꯁꯤ ꯍꯟꯗꯛ ꯄꯥꯟꯈꯠꯂꯛꯄ ꯊꯥ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯐꯩ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯕꯛꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯍꯟꯅꯤꯡꯉꯤ ꯑꯅꯤꯗꯨꯅ ꯋꯥꯈꯜ ꯄꯪꯅꯤꯡꯗ ꯅꯨꯡꯉꯥꯏ ꯃꯙꯧꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯩꯔꯥꯕꯗꯤ ꯀꯣꯛ ꯁꯥꯔꯞ ꯇꯧꯏ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯋꯥꯔꯤ ꯆꯪꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯇꯨꯒꯦ ꯇꯧꯕ ꯃꯈꯩ ꯎꯏꯔꯤ ꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯃꯣꯟꯕ ꯅꯥꯄꯤ ꯃꯊꯛꯇ ꯊꯥꯔꯤꯕ ꯆꯤꯌꯔ ꯇꯦꯕꯜꯗꯨꯗ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯑꯍꯜ ꯑꯅꯤꯅ ꯁꯤꯟꯕꯅꯤ ꯃꯩꯔꯥꯕꯅ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯝ ꯎꯕꯗ ꯃꯦꯟꯖꯣꯔꯅ ꯇꯞꯅ ꯍꯪꯂꯛꯏ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯤ ꯅꯕꯣꯛꯅꯤꯡꯅ ꯏꯈꯣꯏ ꯈꯣꯏꯗꯥꯗꯕ꯭ꯔꯅꯦ ꯏꯁꯨꯅ ꯍꯧꯖꯤꯛ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯇꯞꯊꯕ ꯌꯥꯏ ꯀꯥꯏꯗꯦ ꯌꯥꯏꯁꯀꯣꯜ ꯄꯣꯛꯄ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝꯗꯨ ꯆꯤꯟꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯕꯅ ꯃꯩꯔꯥꯕ ꯈꯖꯤꯛꯇꯪ ꯇꯞꯅ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕ ꯊꯣꯔꯛꯄꯅꯤ ꯁꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯦꯠꯄ ꯂꯩꯇꯦ ꯅꯨꯃꯤꯠꯁꯨ ꯂꯦꯞꯅꯤꯡꯕ ꯃꯇꯝꯗ ꯂꯦꯞꯄꯤꯌꯨ ꯃꯦꯟꯖꯣꯔ ꯅꯣꯛꯏ ꯃꯩꯔꯥꯕꯒꯤ ꯋꯥꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯏꯁꯀꯣꯜ ꯄꯣꯛꯄꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤꯁꯨ ꯃꯁꯨꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯍꯟꯅꯤꯡꯕꯅ ꯅꯥꯀꯟꯗ ꯎꯏꯔꯤꯕ ꯃꯁꯨ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ ꯃꯀꯣꯛꯇ ꯇꯞꯅ ꯄꯥꯏꯗꯨꯅ ꯁꯅꯥ ꯏꯁꯨ ꯊꯣꯏꯕꯤ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯨꯁꯦ ꯅꯗꯧꯁꯤ ꯍꯣꯏ ꯂꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯇꯨꯝꯂꯤꯗꯣ ꯍꯧꯅꯗꯦ ꯏꯆꯦ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯕꯦꯝꯃ ꯁꯅꯥ ꯇꯥꯔꯕꯁꯨ ꯃꯃꯤꯠ ꯄꯥꯡꯗꯦ ꯃꯃꯤꯠ ꯎꯏꯁꯤꯟ ꯃꯙꯧꯒꯤ ꯃꯊꯥꯗ ꯆꯪꯁꯤꯜꯂꯒ ꯉꯥꯊꯩ ꯃꯈꯨꯠ ꯑꯅꯤꯅ ꯃꯙꯧꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯨꯝꯒꯦ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯃꯦꯟꯖꯣꯔꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯌꯥꯏꯁꯀꯣꯜ ꯄꯣꯛꯄꯅ ꯈꯨꯝꯂꯛꯏ ꯅꯃꯤꯠ ꯄꯥꯡꯉꯨꯅꯦ ꯁꯅꯥ ꯅꯪꯕꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕꯅꯤ ꯏꯁꯨꯒꯤ ꯄꯣꯠꯂꯣꯏ ꯑꯄꯥꯝꯕ ꯈꯜꯂꯨ ꯂꯥꯎꯅꯦ ꯁꯪꯕꯥꯟꯅꯕ ꯂꯩꯁꯦꯟ ꯐꯨꯔꯤꯠ ꯇꯨꯝꯃꯒ ꯏꯁꯨꯗꯤ ꯔꯙꯥ ꯃꯆꯥ ꯃꯥꯟꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯁꯤꯡꯒꯠꯂꯛꯄ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯤꯠꯇꯣ ꯐꯤꯕꯝ ꯑꯃꯅꯤ ꯃꯙꯧꯗ ꯉꯥꯊꯔꯒ ꯎꯏꯔꯝꯕꯗ ꯁꯠ ꯇꯤꯡꯈꯠꯂꯒ ꯐꯝꯃꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯕ ꯃꯩꯔꯥꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯗꯨꯅ ꯀꯣꯝꯂꯥ ꯃꯁꯨꯡ ꯑꯃ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯤ ꯁꯅꯥ ꯏꯕꯦꯝꯃ ꯇꯤꯡꯉꯛ ꯍꯥꯏꯔꯛꯏ ꯀꯩ ꯂꯨꯍꯣꯡꯕꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯔꯣ ꯅꯠꯇꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯥꯔꯒꯦ ꯍꯌꯦꯡꯒꯗꯤ ꯅꯠꯇꯦꯀꯣ ꯃꯦꯟꯖꯣꯔ ꯇꯞꯅ ꯃꯁꯤꯅ ꯃꯧ ꯑꯣꯏꯒꯅꯤ ꯇꯧꯔꯤꯕꯁꯤ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯋꯥꯗꯕꯁꯨ ꯍꯦꯛ ꯉꯝꯗꯦ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕꯅꯤ ꯏꯁꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯆꯠꯃꯤꯟꯅꯕꯅ ꯅꯪꯒꯤ ꯅꯊꯧꯅꯤ ꯇꯊꯤ ꯇꯧꯕꯤꯒꯅꯨ ꯃꯇꯝꯁꯨ ꯐꯠꯇꯦ ꯃꯤꯁꯨ ꯐꯠꯇꯦ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯃꯤꯋꯥ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯊꯧꯗꯣꯛ ꯁꯦꯝꯕ ꯌꯥꯗꯦꯀꯣ ꯅꯤꯡꯊꯦꯝ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯥꯡꯖꯧꯅꯅ ꯃꯥꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯡꯖꯤꯜꯂꯛꯄꯅꯤ ꯃꯥꯅ ꯈꯜꯂꯨꯕꯅꯤ ꯃꯦꯟꯖꯣꯔꯁꯤ ꯃꯤꯔꯣꯜ ꯂꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯡꯁꯤꯕꯗ ꯃꯃꯤꯠ ꯇꯥꯡꯂꯕ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯃꯥꯅ ꯃꯔꯩ ꯇꯧꯗꯨꯅ ꯅꯨꯄꯤꯁꯦ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯧꯁꯤꯕꯨ ꯃꯥꯅ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯊꯣꯛꯅꯤꯡꯗꯦ ꯃꯥꯡꯗ ꯐꯝꯂꯤꯕ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯌꯦꯡꯉꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯇꯝꯂꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯩꯔꯥꯕ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯕꯨ ꯎꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯇꯣꯟ ꯑꯃꯗꯤ ꯅꯥꯎꯕꯕꯨ ꯌꯦꯡꯁꯤꯟꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯉꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯗꯤ ꯄꯣꯛꯄ꯭ꯔꯥ ꯄꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯃꯩꯔꯥꯕ ꯊꯃꯣꯏ ꯂꯨꯝꯊꯔꯛꯏ ꯃꯔꯛꯁꯤꯗ ꯃꯦꯟꯖꯣꯔꯒ ꯃꯗꯧꯁꯤꯒ ꯌꯥꯅꯔꯕꯁꯨ ꯁꯅꯥ ꯏꯕꯦꯝꯃ ꯅꯟꯗꯔꯥꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯅ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯗꯅ ꯀꯔꯝꯅ ꯂꯣꯏꯅꯒꯗꯧꯔꯤ ꯇꯧꯐꯝ ꯈꯪꯗꯅ ꯍꯨꯛꯆꯤꯜꯂꯨꯕ ꯀꯣꯝꯂꯥꯗꯣ ꯑꯣꯊꯣꯛꯅꯤꯡꯉꯛꯂꯤ ꯅꯥꯀꯟꯗ ꯃꯙꯧ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯅꯤꯟꯐꯨꯟ ꯇꯥꯔꯛꯂꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯩꯔꯥꯕ ꯃꯌꯥꯝꯗꯨ ꯆꯞ ꯌꯦꯡꯅꯩ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨ ꯑꯩ ꯑꯀꯥꯎꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯗ꯭ꯔꯥꯏꯚꯔꯗ ꯊꯨꯅ ꯁꯤꯟꯅꯖꯔꯨꯒꯦ ꯌꯥꯏꯁꯀꯣꯜ ꯄꯣꯛꯄ ꯈꯪꯂꯦ ꯃꯁꯨꯅ ꯃꯔꯩ ꯇꯧꯅꯤꯡꯂꯦ ꯃꯥꯁꯨ ꯊꯠꯂꯨꯗ꯭ꯔꯦ ꯅꯥꯀꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯦꯖꯣꯔꯒ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯈ꯭ꯔꯦ ꯏꯃꯨꯡ ꯑꯅꯤꯃꯛ ꯑꯍꯜ ꯑꯅꯤꯒꯤ ꯋꯥꯅ ꯑꯔꯦꯞꯄ ꯑꯣꯏꯕꯅ ꯑꯇꯩ ꯊꯣꯏꯅ ꯌꯥꯎꯕꯒꯤ ꯗꯔꯀꯥꯔ ꯏꯇꯥ ꯇꯥꯅꯗꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤꯗꯨ ꯑꯃꯗꯒꯤ ꯑꯃꯗ ꯃꯈꯥ ꯆꯠꯊꯩ
ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯐꯅ ꯁꯥꯡꯅ ꯊꯣꯔꯛꯏ꯫ ꯇꯨꯡꯗ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯃꯥ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗ ꯃꯩꯔꯥꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯄꯥꯔꯞ ꯇꯧꯕ ꯁ꯭ꯀꯔꯠ ꯑꯆꯣꯟꯕꯤꯗꯣ ꯄꯥꯏꯈꯠꯂꯒ ꯌꯥꯡ ꯌꯥꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯛꯅ ꯁꯟꯗꯣꯛꯂꯒ ꯏꯜꯂꯤꯕ ꯈꯨꯠꯅ ꯂꯣꯟꯕ ꯑꯊꯥꯕ ꯏꯅꯐꯤ, ꯃꯝꯁꯤꯟꯕ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯔꯦ꯫ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯔꯦ꯫ ꯋꯥꯔꯤ ꯂꯣꯏꯗꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯂꯨꯍꯣꯡꯅꯤꯡꯗꯕꯒꯤ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯕꯗꯣ ꯑꯩ ꯎꯔꯝꯃꯣꯏꯁꯤꯔꯥ? ꯎꯔꯗꯤ ꯌꯥꯝ ꯐꯔꯦ, ꯂꯝꯕꯤꯗ ꯂꯩꯒꯅꯨ, ꯑꯩ ꯆꯠꯀꯦ꯫ ꯅꯪꯅ ꯍꯣꯡꯅꯤꯡꯗ꯭ꯔꯁꯨ ꯅꯝꯗꯅ ꯑꯗꯨꯝ ꯍꯣꯡꯂꯅꯤ, ꯀꯔꯤ ꯊꯣꯛꯑꯦ ꯇꯧꯖ ꯁꯥꯏꯅꯣ? ꯍꯌꯦꯡ ꯅꯣꯏꯗ ꯂꯩꯕꯒꯤ ꯊꯕꯛ ꯇꯝꯕ ꯍꯧꯔꯕꯅꯤ ꯑꯩ꯫ ꯂꯥꯏꯗꯨ ꯀꯊꯥꯗꯧꯅꯤ ꯍꯥꯏ, ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯊꯣꯛꯂꯒ ꯅꯣꯏꯒꯤ ꯇꯨꯜꯁꯤ ꯍꯧꯕ꯭ꯔꯥ? ꯃꯅꯥꯒꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ꯭ꯔꯥꯕ? ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥꯗꯣ ꯃꯊꯥ ꯁꯥꯔꯝꯕꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯔꯦꯟꯖꯅ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕ ꯃꯈꯨꯠꯅ ꯄꯣꯀꯦꯠꯇ ꯍꯨꯝꯃꯤ, ꯍꯨꯝꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯂꯥꯏꯗꯨꯛ ꯊꯥꯕꯗ ꯀꯔꯤ ꯁꯦꯠꯅꯩ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯊꯣꯡ ꯂꯥꯏꯝ ꯆꯥꯗꯦꯍꯦ꯫ ꯐꯤ ꯁꯦꯠꯇꯨꯅ ꯊꯥꯗ꯭ꯔꯗꯤ ꯁꯦꯠꯇꯅ ꯊꯥꯎ ꯍꯥꯏꯔꯤꯔꯥ? ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯊꯥꯎ, ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯃꯩꯔꯥꯕ ꯌꯥ ꯀꯨꯝꯃꯤ꯫ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯋꯥꯊꯤꯔꯣꯝꯗ ꯄꯨꯁꯤꯟꯒꯅꯨ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯅꯪꯅ ꯉꯁꯤ ꯁꯦꯠ ꯆꯥꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯃꯁꯛ ꯐꯥꯎ ꯎꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯆꯥꯕꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯗꯧꯅꯤ꯫ ꯑꯗꯨ ꯅꯪ ꯉꯝꯂꯗ꯭ꯔꯥ? ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ꯫ ꯆꯥꯕꯒꯤ ꯃꯇꯥꯡꯗꯨꯗ ꯅꯨꯄꯤꯗꯨ ꯃꯤꯠꯃꯥꯡꯗ ꯃꯐꯩ ꯃꯐꯩ ꯎꯔꯛꯏ꯫ ꯑꯄꯣꯝꯕ ꯂꯩꯔꯥꯡꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯕꯒꯨꯝ ꯏꯅꯧ ꯅꯧꯅ ꯐꯖꯕ, ꯃꯃꯜ ꯍꯥꯏꯒꯠꯇꯅ ꯇꯥꯡꯕ ꯃꯥꯒꯤ ꯃꯐꯩ ꯃꯔꯣꯜꯁꯤꯡꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯒ ꯍꯥꯏ, ꯉꯝꯅꯤꯍꯦ ꯑꯗꯨꯕꯨ, ꯏꯔꯥꯏ ꯂꯥꯏ꯫ ꯑꯗꯣ ꯅꯪꯁꯨ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯄꯟꯈꯥꯏꯖꯝꯗ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯉꯥꯃꯨ ꯂꯩꯔꯧ ꯃꯌꯥꯡ ꯀꯪꯕꯤ ꯃꯥꯟꯕꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯑꯗꯨ ꯎꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯗꯧꯅꯤ꯫ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯌꯦꯡꯕꯗ ꯇꯕꯨꯝ ꯇꯕꯨꯝ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨꯅ꯫ ꯃꯩꯔꯥꯕꯁꯨ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯠꯇꯅ ꯅꯣꯛꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯑꯇꯣꯞꯄ ꯃꯃꯤ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗꯤ ꯃꯥꯕꯨ ꯁꯥꯎꯅ ꯌꯦꯡꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯈꯪꯎꯏ ꯎꯏꯁꯤꯜꯂꯤ꯫ ꯃꯪꯍꯥꯒꯨꯝ ꯇꯧꯔꯛꯄꯗ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯉꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯆꯝ ꯆꯝꯖꯕꯤ ꯃꯍꯥꯛꯇꯣ ꯃꯥꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜꯅꯔ ꯅꯟꯗꯔꯥꯖꯄꯨ ꯌꯦꯛꯃꯟꯕꯅꯔ ꯈꯪꯗꯦ, ꯂꯥꯟꯕꯨꯡ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯥꯟ ꯊꯦꯡꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯎꯔꯛꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯎꯅꯤꯡꯕ ꯄꯨꯟꯕ ꯐꯥꯖꯤꯜꯂꯗꯨꯅ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯍꯥꯏꯌꯨꯔꯥ? ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯤ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯅ ꯑꯩꯅ ꯃꯪꯗꯨꯅ ꯁꯥꯟꯅꯕ ꯃꯪꯂꯥꯟꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯈꯪꯍꯧꯗꯕ ꯃꯇꯧꯗꯨꯗ ꯏꯕꯦꯝꯃ ꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯍꯟꯗꯣꯛꯇꯦ, ꯃꯁꯥꯗꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯈꯣꯟꯖꯦꯜꯗꯨ ꯍꯥꯟꯅꯗꯒꯤ ꯇꯞꯊꯅ꯫ ꯀꯪꯂꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯌꯨꯡꯂꯤꯕ ꯌꯨꯅꯤꯌꯟ ꯖꯦꯛ, ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯐꯤꯔꯥꯜꯁꯤ ꯀꯞꯈꯥꯏꯗꯨꯅ ꯊꯨꯗꯦꯛꯂꯒ ꯎꯐꯨꯜ ꯃꯔꯛꯇ ꯂꯩꯃꯥꯏꯅꯍꯟꯕ ꯑꯩꯒꯤ ꯋꯥꯁꯛ ꯑꯃꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯃꯁꯤ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯗꯨꯅ ꯍꯤꯡꯉꯨ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯆꯞ ꯂꯦꯞꯈꯤ ꯁꯅꯥ ꯏꯕꯦꯝꯃꯗꯣ꯫ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯞ ꯌꯨꯡꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯕꯨ ꯍꯟꯗꯨꯅ꯫ ꯑꯅꯤꯗꯨ ꯐꯅ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯅꯩ꯫ ꯍꯥꯏꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯩꯔꯥꯕ ꯃꯊꯟꯇ ꯉꯥꯎꯔꯕ꯭ꯔꯥ ꯈꯟꯖꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯏꯃꯨꯡ ꯌꯦꯡꯂꯨꯔꯒ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯍꯨ 8 ꯈꯥꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯨꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯕꯅꯤ꯫ ꯃꯩꯔꯥꯕꯅꯤ ꯃꯤꯍꯨꯜ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯄꯗꯅꯤ ꯃꯅꯤꯡꯃꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯇꯣꯟ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯄꯗꯣ ꯅꯍꯥꯟꯒꯤ ꯃꯇꯧꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯏꯕꯦꯝꯃ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯣꯟ ꯁꯣꯟꯅ ꯍꯪꯉꯤ, ꯏꯕꯦꯝꯃꯗꯤ ꯄꯦꯟꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯗꯃꯛꯅꯣ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯒꯤ ꯕꯗꯅꯥꯝ ꯇꯧꯗꯨꯅ ꯃꯤ ꯊꯥꯔꯛꯇꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯣ? ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯌꯥꯗ꯭ꯔꯥ? ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯉꯥꯡꯗꯨꯗ ꯇꯥꯏꯅꯔꯒ ꯅꯪꯒꯤ ꯀꯔꯤ ꯑꯄꯦꯟꯕꯅꯣ? ꯁꯅꯥ ꯏꯕꯦꯝꯃ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯗꯤ ꯋꯥꯔꯤꯗꯨ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯦ꯫ ꯇꯣꯟ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯇꯨꯅ ꯃꯩꯔꯥꯕꯗ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯏ, ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯏꯁꯣꯟ ꯁꯣꯜꯂꯕ ꯊꯋꯥꯏꯒꯨꯝ꯫ ꯌꯥꯝꯕꯨ, ꯑꯩꯕꯨ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ? ꯌꯥꯃꯨꯡꯒꯤ ꯃꯔꯝꯒꯤꯗꯃꯛ ꯉꯁꯤꯗꯤ ꯏꯕꯦꯝꯃ ꯁꯅꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯦꯟꯗꯕ ꯈꯔ ꯑꯗꯨꯒꯤꯗꯃꯛ ꯏꯄ꯭ꯋꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯁꯥꯅꯤ, ꯊꯃꯣꯏ ꯄꯥꯟꯗꯕ ꯐꯤꯔꯤꯡꯒꯤꯒꯤ ꯑꯁꯦꯡꯕ ꯃꯅꯥꯏꯅꯤ꯫ ꯅꯥꯎꯕꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄꯤꯔꯝꯂꯅꯤꯌꯦ꯫ ꯑꯩ ꯀꯅꯥ ꯌꯦꯡꯂꯒ ꯍꯤꯡꯗꯣꯏꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯌꯥꯝꯕꯨ? ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯔꯤ ꯃꯈꯣꯡ ꯌꯥꯎꯗꯅ ꯇꯣꯟꯗꯣ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫
ꯃꯩꯔꯥꯕꯅ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯝꯂꯛꯄ ꯐꯠꯇꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯖꯒꯅꯤ ꯇꯣꯟꯅ ꯍꯥꯏꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯊꯥꯖꯒꯅꯤ ꯃꯔꯝꯗꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯏꯃꯨꯡꯕꯨ ꯃꯩꯔꯥꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏ ꯇꯨꯒꯠꯆꯩ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯀꯨꯝ ꯂꯨꯅ ꯇꯧꯖꯕ ꯃꯍꯥꯛꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯆꯠꯂꯝꯗꯥꯏ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯃꯤ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡ ꯃꯆꯤꯟ ꯄꯥꯟꯗꯕ ꯇꯤꯡꯈꯪꯅꯤ ꯃꯍꯨꯅ ꯌꯣꯝꯂꯕ ꯂꯤꯟꯍꯥꯅꯤ ꯃꯗꯤꯡꯕꯝꯗ ꯃꯙꯧꯁꯨ ꯂꯩꯕꯅ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯂꯝꯗꯦ ꯃꯤꯠꯌꯦꯡ ꯇꯅ ꯌꯦꯡꯂꯝꯂꯒ ꯇꯣꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯈꯤ ꯏꯕꯦꯝꯃ ꯁꯅꯥ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯃ ꯋꯥꯈꯜꯅ ꯂꯥꯛꯏ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯥꯕꯨ ꯌꯦꯡꯈꯤꯕ ꯃꯃꯤꯠꯇꯣ ꯐꯤꯔꯥꯟ ꯆꯤꯡꯊꯒꯅꯤ ꯍꯥꯏꯔꯨꯕꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊꯗꯣ ꯃꯩꯔꯥꯕ ꯀꯔꯤꯅꯣ ꯈꯪꯈꯤꯗꯦ ꯑꯥꯔꯊꯗꯣ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯁꯦꯝ ꯁꯥꯈꯤ